Hello chino mam, from Jari chino mam puno chino mam, all Assam Manipur Student Union na sinja langja duna am sugi head office construction gi tengbang nabo oina ba haiduna Manipur film ngamna ba lan pham si amadi kauta pham ka ba hairiba film mani asi mayang yofam da khudol tam jaga dawdi adugo hairiba film mani si pangto ko driba pham silchar gi bangawan aduga matamna ahan bagi film asina 12:30 pm dagi hauragani aduga akom bagi sina 4 pm adagi hauragani date na 2nd March nongmaijing numit aduga chino mam film asigi trailer mate kamtang thamjaramge yengnasiko 아이쇼 시기 금방시들 레이더러시디 야옹인데로 하이세 이가이로이드로나 이까이데 넌 그리 눈빛이 왜 봄이 ಬಂ노 yamna nungaigadawwa film ngakta chino mam aduga hariba film ani asi sobna tagi ticket ama kaklaga yengba phangadawni chino mam ticket asigi mamalna sobna tagi lupa cham jangai student singi oina aduga other people singina lupa chahum aduga VIP singina lupa chamga aduga chino mamna matam leiringaida ticket asi kakpi horo ticket kakadaba number singsina thamjaramge chino mam 600295432 aduga amana 9435201069 hairiba number ani sida call tawbire haraga akopa marol khangbining ba leirabasu sira mam tawbiro aduga ticket asisu hairiba number asida kapiba yaragani adudi china mam laiba nongmaijing numit asida thengnaminarasi aduga china mam nungaiminarasi adudi china mam ngasigidi matang asida tension jarage himalay bagna yai fare